ILPS na pikhalakpa draft bill su miyam ge ayaba lawkhigani haina Chief Minister Okram Ibobina Assembly da phongdokre. Afaba khunai amagidamag mama mapa amadi oza singna mahairoi singbu matik saba mi amamam oihanna bahotnabada chawraba thodang lei haina Chief Minister Okram Ibobina haikre. Amadi BJP na curfew thugaiduna khongjang changsinbada miyoi ani sokduna laikanakre. खुरुमजरी आज टीवी की मणिपुरी पाव मियंग ताबिरिबा पुनमकपु ताराम नोकजरी हौजिक मपुंग ओइबा पाव जेसी ILPS ना गवर्नमेंट लानखलखिबा ड्राफ्ट बिल सु मियाम गे अयाबा लौखिगनी हाइना चीफ मिनिस्टर ओक्रम इबोबिना ngasi जाथखिबा असेंबली मिफम द फोंदोखरे मणिपुर गवर्नमेंट ना इनर लाइन परमिट नत्रगा मसिगा मानब सिस्टम अमा थमनबगी मतंग द लौरिबा फिरेप की मतंग द पल्लदुना ममांग सही की अगस्त 19 दा असेंबली ना पास तौखिबा बिल की मतंग दा चुराचानपुर दा इरंग थोगलकपदगी मिसिमिना यावदुना ngasi phawba hakchang lodana leiri India da amukta thokidriba mawongda leiriba phibam asida president na su bill adu kakthatre maramaduna Manipur government na phurup kuding makna yaba bill ama draft tawduna miyam gi mangda thamkhre August 19 phawbagi manungda miyam gi mot kawbada miyoi mapudama palna aningba pamba thamlakhi miyam gi apamba adu kupna khanaraga chathariba assembly mifam asida puthokna ba thawrang tawringai JC ILPS na makhoina semjaba bill ama puthorakhi थेंगलबसु थेंगना पुथोरकलिबा ड्राफ्ट बिल अदु मिया मांगदा थमलगा पाम-पामदा नैनारबा मतुंगदा अखनबा असेंबली मिफम कौरगा पास तौनबा पांदम थमली प्रेसिडेंट असु अयाबा पिरकदबा इंडियन कॉन्स्टिट्यूशन यागदबा बिल अमा पुथोकनबा होनबदा मिपुम खुदिंग मकना मतेंग पांगबियु गवर्नमेंट की ओइनादि येलहमी कन्ननबा एक्ट चनहनबा होनबदा असेटबा फिरेप लै हाइखि लिसिंग अनि तरहुमदैदा पांथोखिबा कांस्टेबल लौबगी रिक्रूटमेंट अदु लौखटपा यादना लालमले हाइना होम गी थबकसु पुरिबा डेप्यूटी चीफ मिनिस्टर गा खांगमना हाउस दा थमख्रे थोंजु केंद्र गी MLA TS बिस्वजना पुखलकपा कॉलिंग अटेंशन अमगी पौखुमदा मिनिस्टर ना वफम असि थमखिबनी MLA बिस्वजना महाकी मोसन अदु पुखलदुना रिक्रूटमेंट अदुगी मैबा बोसी फावबल लोइरदुना अरोइबा फॉल हाइदोक्तना लेरकपा चाही अहुम सुरबा मतुंगदा कक्थतखिबा असिना नहारोल सिंगदा निंगहनबा पोहले DPC kakpa nimita nauna DPC pangthoknaba notification thokhi notice adumag Employment Exchange Compulsory Notification Act 1959 yuwang madani miyoi lising tara henbadagi achumba miyoi lising ani khangat pangamdabagi maram karigino haikhi Home Minister na mahaki paukhum piraduna DPC adugi mayokta candidate kharana High Court ta wakalakpa amasung candidate kharana government ta pen da wafam phongdorakpadagi JC Ramthangana lusingba committee amada inquiry tawhanki inquiry aduda physical efficiency gi report iramdaba 0 phangmuna pass tawhalamba candidate amagi marksheet ani surambana singba kaya thengnakhi PET amasung written gi result haidokpada chairman na vice chairman amasung member secretary gi ayaban yaudana mathantana soi toroga haidoklamba thengnakhi ahaba mathel ama thongba loirakpada chaba yadaba masal khara yaure haina khanglakpadagi thongba loisilaklaba mathel adu haidoklaga amuk nauna thongdrabadi chaba yadaba masal khak khandokpa yadaba gumbani mityeng kayada lankraba DPSC adu hana form thajin kiba miyoi sing adudagi nauna matik chaba khannanaba warep lawrakpani ngasi phawbada Churachandpur Senapati Ukhul amasung Chandel district ki PET loikhre miyamna handak nauna achumba mawongda chathariba DPC da tengbang pibiyu yetnariba makhai khudong chadaba helakani haikhi ngasi sathakhiba assembly gi 0 hour da government na mahi tampham sang sing suti thadokpa nungaite Dr. Radhakrishnan gi mapok nimita ojagi nimit thoram paksana pangthoi adubu Manipur da di suti thadokpa asi laibak thibani haikhi Oinam Kendra gi MLA Dr. I Ibon Binasu handak Langol gi school amada tamba mahiroi amalai khidaba thodok government mapung phana tigat piyu masida aranba tawbasingi mathakta thabak lokhat piyu private school singi thausilama semba tangai fadre haiki Kaisamthong Kendra gi MLA L Ibomsana Road Transport and Highways gi santhang makhada lupa crore humpu henbagi sanfam kaithoktuna National Highway kuntra mapal gi lambi matek ani semnanabagi bank guarantee asabo iramle haibagi matangda government na kingsinba sumgani haiki Amaromda Andhra Kendra gi MLA TS Shyamkumana Mahairoi leiba school dagi oza transfer tauba asi afaba natte oza mahut hana tharakpagi mahutta transfer taubana Mahairoi singda kudong chadaba thoale haiki
NIC Delhi gi asoiba leibadagi National Food Security Act ki card sembada matam thintabana act si Manipur da mapung fahan mangamdabani haina Consumer Affairs Minister KSS Birena phongdokre ka samthong kendra gi MLAL ibumchana pukhalaki ba calling attention namada wafam si minister na phongdokibani Mosana du pukhaladuna MLA ibumchana card pibangamdabana maram oiduna seng yendabadagi MLA singbumiyam na seng huranba oina uhanna bahana balaire mahaki kendra dadi angak pamawong da mingta thiana bahana ri haki Minister Birena card Lak amagali sing tarat sani panyang kai taruk sabada lising marpudra taruk lom tamak sabaloi bana kudong sada bathokpani haujikti NIC Delhi dale ramba soiba sing pau phawbadagi anoba sanana ba amasung hanagi aran ba samdokpada khumang chauksille thengnari ba kudong sada ba sing athuba matamda koklagani haiki Higher Education के मरी लेने बिल अहुम ngasi pass तो की बगलों ने नातारा सुबह Manipur Legislative Assembly की तरह मरी रख सुबह मिफम ngasi लोसन क्रे थासगी अनि देगी सत्ता हौकी बा मिफम असिदा सिटिंग अनि लाइकी ऑफिशियल रेफरेंस अमा लाइकी कॉलिंग अटेंशन अनि लाइकी Public Accounts Committee Statement Committee अमसुंग Public Undertaking Committee के लिस्टिंग अनि तरह तरह की मिखल सु पांगथुकी Manipur Technical University Bill lising ani taruk pass taunabagi khanabada opposition gi MLA ai bohan bina governor na ordinance oina sanaba haukraba bill asigi makhada university ki vice chancellor hojik phawba haptaba asipen de haiki Education Minister Ratan Kumar na state government na lupa crore kunlom thadaraga semgatliba university asi mapalamda tambada satpangamdaba mahairoi singi khallaga tangai phadana lingkhatpani hojiki oina State Academy of Training Complex ta course mangada ahanba session haukre Dhana Manjuri University Bill lisingani tarataruki matangda palladuna rusa ki makhada India na anoba university sanli lingkhatna ba paikhat patharangi manungsana ahanbagi oina university manga khangat pada Manipur yaurakpani College mangadagi hena cluster semba yadabana DM College manungda lairiba Teachers Training College amasung Hindi Teachers Training College haptabani University asi lairabadi higher education tamba phangdaba mahiroi kayada kanaba piragani haiki Bill singa sikhanabada MLAL Nandakumar amadi atai member singsu saruk yaki Thobal Multipurpose Project lising ani tarat ki March phawbada sanganaba pandam thamle haina IFCD Minister ngamthang haukim na haikre Andro Kerendagi MLA TS Sam Kumar na hangba wahangi pakumda Minister na makataraduna damesigi saruk ayamba lusilakle haiki International amadi national ki thakta medal phanglakaba sanaroi chamaga marpudra marina masaga chanaba thabak pibinaba sarkar da haijarakpa lei haina che Minister Okram Ibobina phongdokre MLA Sam Kumar na hangba wahang amagi pakum piraduna che Minister na international amadi national ki thakta saruk yarbu sanaroi sing sarkar na incentive award piduna lakli Handak Rio da pangthokiba Olympics da saruk yaruba sanaroi sing da social gi mana pikre State asigi mingsat purak liba sanaroi singi masagi qualification ga sanaba yenglaga thabak pinana bahonari haiki Manipur Sarkar na sindu ngasi Teachers Day ki thauram Palace Compound laiba Manipur State Film Development Society ki auditorium da pangthokre thauramadu Chief Minister Okram Ibobi Deputy Chief Minister Gai Khangam Education Minister KS Ratan Kumar yauna mari lenaba official singna saruk yakhi Mathau masa khangba thoidok hendokpa oja tarada Manipur Sarkar na selgi mateng piduna ikai khumna ba utkhi Education Minister KS Ratan Kumar na haikibada Sarkar asina education sector sakhatnaba tongan mathabak thoram kaya leptana paikhatli ba thabak sing asigi mahai phangnana ba hotnabada oja singi chapchaba thodang ya biu haiki Deputy Chief Minister Gai Khangam na chakhalakpagi matung inna education gi gyan loksing asisu pakthok chakthorakli ahongba asida yawba ngamnana ba oja singna mahairoi singda matamga chanaba mawongda takpi tambigadabani haiki Chief Minister Okram Ibobina Phava Samaj amagi damak mama mapa amadi oja singi achoba thodang lei samaj amabu fahanaba honabada sarkar asina oja amadi mama mapa khakta da inthokpagi wafam natte mahairoi singna su pandam amaga loinana mahai tambada pukning sangduna matik sabami amamam oinana ba honagadabani haiki oja singne parent singne tawraga akoi isa isu singse afaba isa isu oirgadi afaba isa isu ngakta puthokpa targadi akhoi society sigi bhaiga bidhata marai bakse masi akhoi society si masi afaba society ma oinana ba honabada parent ne oja singne masi gi khutta yes aikoina parent singna government na oja singda loina ba responsibility thangjen ba
अदुगा टेक्निकल एजुकेशन की श्री बेनित जोशी ना हाईबी के बदनी अफबा अंगांग अमा सेमसी हायरबदी ओजा सिंगी डेडिकेशन छात्र सिंगी कमिटमेंट डिटर्मिनेशन याउद्रगदी अफबा अंगा अमा सेमबदा यामना लुगनी हायना थंबीखिबदु यामना अचुंबनी कर्फ्यू की अथिंग थुगाइदुना बीजेपी मणिपुर प्रदेश की प्रेसिडेंट के एस बाबानंदन लुसिंगदुना खुयाथोंग ट्रैफिक पॉइंट मयादा खोंजंग संगसिनख्रे मसिंग यामलबा बीजेपी की थौमिसिंग अदुना असेंबली तमना संगसिनबा होटनबदा पुलिसना थिंगबदगी मुकनाबा थोखी बीजेपी की थौमिसिंगना अमोटपा सरकार फम थादु नहारोल सिंगी पुंसी कलु हाइबेना सिंगबा खोलाव कया लाउखी मियाम अदुबु पुलिसना टियर गैस काप तुना तनखाइखी थौदो अदुदा बीजेपी की थौमी अनि सोक्तुना रिम्स हॉस्पिटल ला लाइकनखी सोक्लबसिंग अदुदी अहंथेम रोमन वांगु साबल अमदी सगुल सेम बंकिम चंद्र महाक्सु वांगु साबल दगिनी अहंथेम रोमन की मिटखा द सोखी अदुगा सगुल सेम बंकिम चंद्र ना येत थंगबा खुनिंग द सोखी बनी पुलिस ना सथखिबा थवोंग अदुबु कंडेम तबगा लोइनना ममांग द कखिबा पुलिस रिक्रूटमेंट की प्रोसेस हंद्रिबा फावबा खोंजंग संगसिनगनी हाइना एन मंगिना फोंदोरकले कांग्रेस सरकार शांतिपूर्ण चलगा कांग्रेस सरकार चाही अहमद्रगा मरा लेजब नहारों की पुलिस मंगनबसे मतिक चादब सरकार से जारी होम मिनिस्टर जारी बीजेपी की प्रेसिडेंट बाबानंदन लुसिंगबा कांगबो अमना थांगमैबन मैसनाम लेकाइदगी असेंबली तमना लाकपदा पुलिसना थत्तुना चदहनखिद्रे बाबानंदन पाउमिसिंग फोंदोरकपदा असेंबली मिफमगी दमकता कर्फ्यू थंबा हाबसी अरुबा वाफमने हाइखी अजी बाबू तो कोई चंगजली खोंदांग जी कनागुमतना चेमु लाउतबा सेम की साइटिंग जो केम हायरक्तबा दिगी मागी रिस्पांसिबल होबा रिप्लाई अमा लाक्तबसिना कोई तरंग चतन लेर हाइतारे अदुना नसिगी से अमुक हना माबुदी अवेकनिंग ओइनना बा खना मुदा लाक्सबनी अदु नसिगी पॉलिसी जो अपेना गवर्नर द तीन नबा मेमोरेंडम में यावदिरी गवर्नर मेमोरेंडम जब पिसन जरमगा यारगनी नसिगी कांस्टेबल लोग की थबक सिगी मतंग दा असेंबली दे पुखलगा मैंने भी वाई बगी मरुना दाबी न असेंबली तौं तौं कर्फ्यू तौवा सी अखोई उन तैनब पोरमने मसी मतिउना ताकपदी लॉ एंड ऑर्डर सी मणिपुर हजिक अदुकी मतिक फियम सोपुदुना माना तौरीबसी फियम सोय हाबदुगी मसाना ताकचरबनी अदुना मसी सरकार सी लॉ एंड ऑर्डर फमत्रे अदगी चीफ मिनिस्टर दा अखोई पाउजु पिरगनी अदुगा मसी सरकार सी हजिक लेतौना फरबरा नखोइना खाले अमरमदा डीजीपी ओइरंबा वाइजय कुमार ने लुसिंगदुना उरिपोकलम दगे रिम्स ममांग फाउदुना बीजेपी उरिपोक मंडल की कांगबु अमसु असेंबली तमना थुमजिलखी कांगबु अदु पुलिसना थांगमैबन लाइरन हंजाबा लेकाय द थिंगदुना हलनखी तुंगा अमुक हन्ना थुमजिलकपदगी थाव ग्राउंड मपादा अमुक हन्ना थत्पदगी पुलिस का मुकनाबा थोखी बीजेपी खुराई मंडल बीजेपी लमलाई मंडल असेंबली तमना थुमजिलकपदा लमलोंग बाजार पुलिसना थिंगबदगी मखाताना चहनखिद्रे मफम अदुदा बीजेपी की थौमिसिंगना लंबीदा फमजिंदुना प्रोटेस्ट तौख्रे कांगपोकपी अमदी सेकमाई की बीजेपी लुसिंगबसिंगनसु लमलोंग कैथेल तमना लाक्तुना खोंजंग संगसिनखी खोंजंग अदुदा बीजेपी की हानगी प्रेसिडेंट एस बोरबाबुना मणिपुर की पालिबा कांग्रेस लेंगाक असि मियामगी ओइद्रे फम थादोकपना फरगनी सेशन मनुंगदा स्टेट असगी इशूसिंग खनाहनिंगी हाइखी बीजेपी लमसांग मंडल अमदी सेकमाई मंडल ना असेंबली तमना थुमजिलकपदा खुयाथोंग पुखरी असौबा मपालदा मणिपुर पुलिस की मसिंग यामलबा पर्सनल सिंगना थिंगबदगी मखाताना चहनखिद्रे मफम अदुदा बीजेपी की थौमिसिंगना कांग्रेस सरकार मियामगी मायोक्ता लैबा सरकारनी डेप्यूटी सीएम मोरल ग्राउंड दा फम थादोकदबनी हाइबना सिंगबा खोलाउसिंग लाउखी जिरीबाम दसु बीजेपी की मेंबर सिंगना खोंजंग संगसिनखी थौनाउजम रणबीरना लुसिंगदुना जिरीबाम सुपरमार्केट ममांग दा चथखिबा वकत मिफम अदुना लिसिंग अनि तराहुमदोय की डीपीसी ककपा यारोय अनौबा रिक्रूटमेंट पांगथोकपा यारोय हाइना दाबी तौखी JCILPS na sangsilakpa khongjangni manung sanangasi yelongmi kananaba bill assembly da pass tawgadabani haina thangmaiban muji leraktagi assembly tamna chatnanaba hotnabada police na tiaga skaptuna tankhai khre mahairoyama police na phajin khre
अमरोंदा JCILPS की women wing की कांगुना येलौमी कनगदब बिल पास तौद्रिब मखै assembly session लोइसिनबा यावे हाइदुना कैसामपात खोंसत अमा चटख्रे कैसामपात जंक्शन यौरकपदा पुलिस का चावना मुक्नबा थोखी तुंगदा नुपी कांगबु अदुना बाजार समूह मखोंदगी बीपी रोलमदा खोंसत अमागा लोइनना ILP बिल पास तौगदबनी हाइना खोलाव कया लाउदुना लाखी रुकमहल ममांगदा पुलिसना मियाम अदु कंट्रोल तौखी Joint Committee on Inner Line Permit System Manipurna hojik chathariba assembly mifam asida yelaumi kannaba bill pass tawgadabani haina dabi tawbagaloinena ngasi assembly tamna akanba khongjang jangsin haina lauthokhiba amadi hojik chathariba nupa police constable gi recruitment rally asi pangthokpa yaroi haina BJP na dabi tawduna ngasi assembly da thomjin haina khanghan khibagi matung ina Manipur sarkar na akanba mawong da chaksal thawang lakhatkhi Satkiba ahing nong yaidagi ngasi assembly mifam loidriba fawba assembly complex dagi kilometer amagi akoipa mafam singda curfew lauthokiba galoinena assembly tamna lakadaba lambi singda akan mamawongda chaksal thorang laukhatki Nauna police constable lawba yaroi haina DPC da mai pakraba Manipur police constable gi miyoi sing amadi BJP na dabi tawduna akan ba khongjang jangsilingai chairakta pangai da laiba Manipur police training college da anauba Manipur police constable launa nabagi damakta physical efficiency test paring 9 na satharakli ngasi Chandel district ki oina candidate chahum marfu tarukna saruk yakhi hayengsu Chandel district ki makha sathagani amaromda Tamenglong district ki oina September 3 amasung nipal la pangthokani hairi Amjuna Rims Kamari Lainaba Pau Pongbada Ating Batamlamba do Handokre Ngasi Institute Asigi Medical Superintendent Professor Amubayauna Standing Committee gi Mihut Singh Amadi Paumi Singh Punna Press Club da Paminaduna Wakal Taminaraba Matungda Yanaba Asi Purakibani Paumi Amadi Dr. Nurse gi Marakta Pau Pongnaba Watpadagi Thohaningdaba Thawdok Thoktanaba Dr. Amadi Media gi Oiba Interaction Program Amasu Athuba Matamda Pangthokpa haina yanare Hauzik Pau gi Marakta na break ama Lengsin Birao, Sarma Opticals BT Rod Infalna, Special Offer Pijawaga Loinana, Hoduk Chare, Lens Kaktumak Lega the Bus Game. Scheme Masi Pambi Basina, Isagi Mitkachana of fiber lens, Amalay Bidabani, Aduga, Adomgi Apamba Premama, Free the Pijagani. Kudong Chabasi Lobiu, Nasimuk Lengsin Birao, Sarma Opticals, opposite Johnson School, BT Rod Infal. Miyam ki nuwaira pa pausel mathang da domna Delhi chatpada look active hospitality services na miyam da air conditioned rooms ethnic cuisine amasung taxi ki khudong chaba tham Please contact 09999055302 or 09821819453. Look at these hospitality services. Assurance redefined. Pain relief ointment. Khwang naba, ok sikpa, tang sikpa, phu naba singbuda sinaba yarba, lipsap gumna puthok saba Oza. Masi awang nungpoki ahanba TMT bars industry ni. Industry asi 1993 ki December thada linkha chekibani. Saiji TMT bars asi German technology na sajabani. Saiji TMT bars asi awang nungpoki ising shitka yamna chanai. Aikhoina yum sajabada TMT bars asi sizinajai. Saiji TMT bars sempat sagat pa khudingmak aikhoi gi marup Changi labor solak padagi puju singaktaba hakcham choktarba tumba chaba yaraktaba khong hama nungayaktaba singidamak amatta ngayaba upaidi Jolib Syrup amasung Jolib capsule hu changni sinabiyo Brekitungde taram nokseri makhataba pauda Youth Education Sports and Social Development Association Ningthaukhongna Ningthaukhong Bazar Community Hall da ngarang oja singi numit thoram pangthokre thoram aduda Commerce Industry Minister Govindas Konthaujam Chief Secretary Oinam Nabakishore Ningthaukhong Municipal Council ge Chairperson ke Mani Susaruk yakhi Ningthaukhong area dagi laikhitraba oja singi photo da laisu katuna ikai khumnabaga loinana thabak dagi potharaba oja humpu manga da asamba khudol potpi duna ikai khumnaba utkhi
Minister Govindas Konthojamna Ekhoi Takpi Tambirakpa Oza Singh Uba Fangbada Nungaiba Fauri Afaba Mahiroi Samgatpada Oza Singh gi Thodang Chauna Lei Ningthaukhong Government High School Higher Secondary gi Thakta Pukhalagani Haiki Chief Secretary Onabakishorna Ozagi Punsi Haibasi Kathokpana Ayambani Sinpham Asi Yamna Maru Oiba Sinpham Ama Oibana Oza Singh Buluna Chana Tobiduna Afaba Kunai Ama Sembada Mapung Phahansi Haiki Thauramgi saruk ama oina mahiroi singna saireng thiba amasung nat ki oiba thauram kaya su utkhi Sainik School Imphal gi Nifu Suba Batch Hooligans da Sinduna Oza Singh Nimit Thauram School asigi auditorium da pangthokhi Mahiroi singna Oza Singh bu kudol pot piduna ikai khumna ba utpaga loina na tongan tongan ba cultural program kaya su utkhi Zanimsta Miyamgi Hena Kudongsa Naba OPD Pung Mapandagi Hangba Haure Loinana Special Clinic Taramatoi Amaso Hangdoktuna Miyam the Kudongsa Bafangale Loinan Hospital Asida Anaba Singi Laboratory Test na Singba Taubagi Thabakta Sada Yankai Kaklauduna Miyamgi Yaifana Bathabak Singh Pakatli Haina Zanimski Director Professor Debena Phongdokre Ngasi Pami Singha Mahaki Office Chamber da Unaba Aduda Mahakna Makata na Phongdokladuna Miyoi Kharana Zanimski Radio Diagnostic Department ta Cell Lana Arembada Mahale Habasi Yumpham Yaudabani Fuji Film Laitaba Matamda Dilepa Yadabana Konica Minolta Dry Laser gi Printer Extra Oina Laibani Masi State Asida Lairiba Government Hospital Amadi Private Hospital da Satnariba Niyom Singni Konica Minolta Dry Laser Printer Laibadagi Department Asida Lak Marfutarukrom Hena Changna Sading Tawramba Thabak Singh Lak Kunthani Thoida Hanthabangam Le Haibagi Se Sang Ul Aduna Printer Asi Competent Authority gi Ayaba Yauraga Laikhibani Masina Anaba Singda Khudong Chabasu Hena Fangan Mangam Le Konica Minolta Dry Laser Asi MS Capital Agency Kauba Rims Road ta Laiba Authorized Farm Amadagi Laibani Laiba Matamdasu MRP dagi Mamalyamna Hantana Laibani Proprietary item oibana tender tawbagi darkar su oide matamamada Fuji film khaktamak sizinaduna miyoi kharana monopoly tawramba adudagi kannaba honaba khongthangni lokhalaliba khongtang hasi miyamgi yaifanabani Zenems ki paisa haibasi miyamgi paisani Zenems pumuthanaba honariba singdagi miyamna section biu hairi arugo private tasu babina clinical advance adigi atetis koigi seizure gumba seizure loino planning loino na rims tasu Haji Sam Anaba, the Kogi Kanosi, printers lady Bani, other Maseda Pena, Pasha in a Chanelli, High Kodiba Mayam, say you from Yago from me, I see you in a Putoxage. Samdel District ki Khengzoi Subdivision ni Manung Sanalaiba Tuibongkul, Manipur Government na Economic Yang Sanghau Dravadi, Myanmar na Loksan Kiba Yabagi Oitopa Lady Haidi. Kurai Lamlong Thong Manakta Laiba Isamgi Office ta Pangthokpa Paugumi Famamada Yangaulen Village Authority ki Vice Chairman Yangkhotang Haukipna Tuibong Kulasi Manipur gi lam oirabasu Haukiba lisingama samapan humputaruk humputaret aduaida Myanmar na makhoi gi ni haiduna claim tawduna lakpani Ariba matamda pillar number 33 oiramba Tuibong Kulasi Myanmar na matam khara khunda laitaram ki adubu survey tawbada India gi lamne haibadagi Myanmar rising khul adu thadoktuna chatki Makoina Thadoktuna Chatkraba Matungda, Lissingama Samapan Humputra Humdoida, More Police Station gi OC, Amasung Myanmar gi Police Kaloinana, Mahak Masamak Phaba Lakhi, Thengna Hodabadagi Phavangam Drabasu, Numitudagi Ngasi Phauba, Mahaki Imung Manung, Imphal Laktuna, Saidangduna Leire. Kilometer Homlongi Pak Sawadaba Kul Asi, Housing Myanmar na Makoigini Hairakle, Atubama Tamda, Manipur Government na Hana Pillar number 33 Oramba Adu, Housing Anauba Pillar number 66 Oigadaba Pillar Asi, Atubama Tamda Yangsin Biu Haiki. Pillar number Aribada 33 Oiba, Housing Jungadaba Asina 66 Oigadaba Si, Government na Jam Tu na Jungbi Raga. Lama duda leriba kun mari manga ola leda leriba misingdu tangdu leitana nungaina lehen nabagi ena jam pil to jabani 1966 da pillar se ariba pillar number 33 se kunja singna bormi singna lokto laga phumdo khrabane ba ara hojik adugi mohta jungda 66 se ngasi phawa jungdabagi maram na Lam aduda ekoina chalaga inkon nungkon toga basu ki bagi maramna togo ngamdre jam kunja singu jam bana nasi pawale
पाउगी मिफम अदुदा सरुक याखिबा इसम की प्रेसिडेंट एन राजेंद्रना ngasiदगी देहरादूनदा हौखिबा इंडो म्यांमार ngamkhagi wari sanariba asida hojik phawwa mayum makaida sangma ngamdana leiriba yamkhothangi matangda khanabinaba manipur sarkarna pukhatpiyu haiki 1973 da Burmese अखोगी अथॉरिटी पुलिसिंग का तौर कांदे अखोगी मणिपुर की इंडिया की मणिपुर पुलिस का तौर कांदे अखोगी वाइस चेयरमैन से फाबा लापा अदुम फाबा लापदगी दि मागी वकल नुंगाइते ngasi बावदा खुंजिदे चंगा कांदा मागी खुंजिगी खुंजासिंगी अदुगा लैरिबा मागी प्रॉपर्टी मयांग ngasi बावदा येंचनमंग ngamna लेरपसे सिदैसिदा अखोइना हाइनिंगाइ लेतना अदुगा मणिपुर गवर्नमेंट अदुगा ngasi लेंगाइबा अदुगा इंडिया गवर्नमेंट दा इसमना खाइदगी अंगक्रोंग खपोए Council of Higher Secondary School na mamang thagi kunma panda pangthokiba mitei mayaki supplementary TET examination da mai paklaba candidate sing okpagi thoram ama milamna thasigi taramathoi da Manipur Press Club da pangthokadauri namit asida haukiba August 9 da Jem Hall da pangthokiba lup asigi foundation day da mana mathum loba nang hodaba singsu lobinaba lup asigi lusing purel moirang them naw khambana khanghalli Government school amasung private school singda maitai mayaki oza lobada TET pass tawraba mitai mayaki oza sing lobiyu organization kharana handaki examination asigi matangda miyamda samamnaba pohaliba asi matungda tawbiganu haiki meki certificate pairba habidi TET pass tawraba supplementary yauna thawda mai paba sing asidagi oza lobinaba maramdi hoji class 1 dagi na 12 fawsi mitai me khatan tambana maram oraga मखोइबु तापिगदेबु अजासिंग असि मितेमे हैत्रगदि तापो खुदोंसरोदेबन मरम ओरगा मितेमे हैबा एलिजिबल ओरबा टेट पास तोरबसिंग असे मस्तिगी लोबिनबा हाजरी आशा लक्ष्मी हैंडलूम एंड हैंडीक्राफ्ट कोऑपरेटिव सोसाइटी की तेंगबांगा लोइनेना थोंजु नामैरकपम लेकाई इबुदौ थोंजु लाकपा कम्युनिटी हॉल दा लेमना लायेंबगी कैंप अमा पांगथोखरे लेकाई गे मियोय कयामरुम लायेंबगा लोइनेना हिदाक लांगथकसिंगसु लेमना फंगहनखि Scholar Sanakya Ibotombi Horoksamgi Humpu Suba Mapo Kumon Tauram Kaisampa Toksom Lekai de Pangtokre Ebagat National Theatre Studies Amasung Manipur State Sumanglila Council na Sinduna Pangtokpa Tauramaduda Warepanaba Advisor Dr. M. Nara Lifetime Member Gunachandra Sharma Theatre Director Khatri Zugindro Amasung Ranbir Susaruk Yaki Personality and Talent Development Organization ka walupa ma same kre Manipur Press Club ta pangthokpa pawgi mifam amada organization asigi program manager M Boinauna tongan ba sinfam da lairiba wakalon manaba sing punsinduna organization asi sembani ahan ba khongthang oina kanglai mega talent competition ama pangthokna ba sem sare haiki Lions Club International District 322 D Region 10 Zone Kulumdogi Oiba Ahanba District Governor Advisory Committee gi mifam ama District Municipal Conference Hall pangthokre Lions Club Bisnupur na sinduna pangthokiba thoram aduda Councillor TS Mani Lions Club Bisnupur gi President L Gudi Zone gi Chairman KS TS Mani Region 10 gi Chairperson S Subhasu Saruk Yaki Hianglam Kendra gi manung sanna Sekmai Zindagi Arong Nongmai Khong Taba Lambi BJP gi State Executive Member Dr. Yumnam Radeshyamna miyam ga khusamna duna semjin khre lambi asi phatabadagi miyam maru oina mahairoi singna thengnari ba khudong sadaba kaya gi yenglaga semjin khibani ba sininaw sing su tawba sojok pibi apatpa laiba kum nei bisa maram moida gari accident thoninga yam oi accident thokpa yam lekre adu khudong sadaba si ko no damakta ekoina lambi na si dangai phadana marum mapang mayang loina semjin ba hujabani Wangkhem Kendragi Manungsana Leba Paudel Mamang Lekai as the Pauduna ST line Tingnabagi Honarapabu Yaningda Bafongdokuna Same Kiba Esina Yari Pokagi Tawal Pauduna Sat Liba State Highway de Kaukiba Bangasi Degi Haukre Miam Lambi the Toglakuna Asat Oak Sing Tingba Amadi ST Post Yung Liba Tabak Adulep Hanaba Honaki Tawal Commandogi team Amadi Yari Pok Police Kimio Sing na Kongzang Sang Silibus Sing Adubo Dia Gas Cell Sing Kaptuna Tan Kaiki All Manipur Radasa Modernization Thesis Welfare Association gi makhada leba staff singi tolop lagleba Idul Zoha gi mamangi pithopiyo haina association asigi President Muhammad Alauddin na Babupara da leba Fazlur Rahim gi quarter da pangthokpa pawmisingo unabada phongdokre Makapa na haikibada matam koina tolop pidana lakpana Idul Zoha asi pangthokpa ngamdabagi fibam da leire matam sana tolop pibidrabadi minority bu sarkar asina hanthana yengbani haina lawgani Advisor Muhammad Riazuddin na Marile na basing na atuba matamda tolo pithopiduna awaba tariba asi ko hanbiyo haiki Hariba ozasing sigi tolo pithopinaba aikoi hanana
हाइजबनी अदुना लाकदोरिबा मैतै पांगन सिंगी ख्वाइदगी चावबा कुमै इदुल जुहागी मंगोयना ओजा साम जंखै अमदी स्टाफ सिंग अमदी इमुंग मनुंगी लैत लाइर सिंगी येंगा हारिबा तोलोब असिबु पिथोकबिनाबा लमलाई केंद्र की पोलिंग स्टेशन तरा तरे तरा निपाल अमदी तरा मापल की बीजेपी की ओइबा बूथ लेवल मीटिंग अमा लमलाई हैरांग खोंबी कम्युनिटी हॉल पांगथोखरे मीफम अदुदा बीजेपी स्टेट एग्जीक्यूटिव मेंबर एल बसंत सुसरु याखी केंद्र सिगी बीजेपी की लुसिंगबा मोंगजम पोइरे हनबना बीजेपी की टिकेट तानरिबा खुदिंग मकना टिकेट फंगौदबा थोकलबसु अतोपदा सोंथोकपगी महुत्ता टिकेट फंगलिबा मियोय अदुबु माइ पाखहन्ना बाहन अमिनसी हाइखी मथंगी सरकार से हलकदा हलवैद्र काल खंगे मैं का अब होलरियो मथंग बांगरा भाई वाओ तक कोना प्रशासन के नागरिक से तो पीछे के रहा है लंबाई की प्रोग्रेस की प्रजामें से की का जो मैं अब सारी इंद्र आई को ले रहा लोक जनशक्ति पार्टी कुंभी केंद्र कमिटी ने सिंधुना नोमुयोबा पॉलिटिकल कॉन्फ्रेंस अमा 29/30 साइरल मंगजिल बाजार कम्युनिटी हॉल पांगथोखरे चौखटपगी मंगाल फंगद्रिबा युमथोंग खुदिंगना चौखटपगी मंगाल फंगनसी हैबगी वखलोलदा पांगथोखिबा थौरमदुदा पार्टी की वांगांगलोय एन इवोहल प्रधान एल इनाउसा यावना तोंगान तोंगान मियोय कया सरुक याखी कुंभी केंद्र दा एलजेपी की मिरेप ओइना सोंथोकलिबा एल इवोहल मितैना कुंभी केंद्र असिदा प्रजा मियाम की मतेंग लोइनना सोथरबा लमदम असि सेमगनबा होनबदा मतेंग पांगबियो हाइखी प्रधान एल इनाउसाना कुंभी केंद्र कन्ननबा होनबदा एल इवोहल बु मियाम की मिहुत ओइनन बाहाबसी तंगाई फदे फोंदोखी उपोक्पी की लंबी सेंबगी मतंगदा चाद कुनमंगा लाइन डिपार्टमेंट की यामलबा सेनफम थबक सुदना लौथोखिबा असिगी मतंगदा सेंगदोरकलिबा वरोल असि अर्थयावदबा वाफमने हाइना बीजेपी बिष्णुपुर मंडल सिंधुना निंगथोखोंगदा लेबा बीजेपी की ऑफिस ता पांगथोकपा पौमिसिंग उनबदा पार्टी की वाइस प्रेसिडेंट मोइरांगथेम राजेना हाइख्रे सेंगदोरकलिबा वरोल असिगी मतंगदा लाइन डिपार्टमेंट की मियोइसिंगना लाक्तुना अचुम अराल खंगमिनबा थबक पाइखत्रबदी लाइन डिपार्टमेंट की मथकता खोंगजंग चंगसिनगनी हाइखी लमदम मसिदा मांग्रिब सेंफम असि थिगत पीदना मियाम अदुगी याय फननबो होनबिबगी महुत्त सिजिनग्रिबलान सिजिनग्रिबा सिदा प्रोटेक्शन पीबो ओइना थोगा लेबा लोइनना फुट अनीगा मखाई वांगना सिंगलिंग तौई हाइबो मफम असि कोई डिपार्टमेंट ना चटपीरगा मसि इंक्वायरी तौबियो करिगुम्बा मसि अथु मतमदा अखोइना इंक्वायरी तौबिद्रगदि डिपार्टमेंट की मथकता अखोइसु पार्टी की साइट की अकनबे खोंजंग चंगसिलकनी सेकमाई केंद्र की मनुंग सन लेबा कांतो मखा लेकाइदा नौना साबा कम्युनिटी हॉल अमा एमएलए देवेंद्र न संगाख्रे यूथ डेवलपमेंट क्लब कांतो न सिंधुना पांगथोकपा थौरमदुदा कांतो गे हानगी प्रधान एनजी इतोबी वार्ड मेंबर एनजी थोबी यावना तोंगान तोंगान ममियोय कया सरुक याखी थौरंग मरी लेना मियाम की थबक तौबनी हाइबा अयांगबम ओकेना मसी संगारिबा हॉल असि इसा इसागिनी खन सिजनबियो कम्युनिटी हॉल असि प्रधान इतोबिना साबा होरमलबा मतुंगदा हानगी एमएलए बोराजाउना मखा चथन साखी मधुगी मतुंगदा अमुक हन्ना हौजिक एमएलए ओरिबा देवेंद्रना असंगबा सनफम पुथोक्तुना साबा लोइसिनखिबनी हाइखी कुंभी केंद्र दा इंडियन नेशनल कांग्रेस की पांगल कंखल हन्नबा पॉलिटिकल कॉन्फ्रेंस अमंगरंग कुंभी बाजार पांगथोखरे थौरमदुदा ममांगी मिखलदा मिरेप ओइखिबा एन इबोबी सेवा दल की स्टेट कन्वेनर के एस राजन वापोपी वार्ड नंबर 1 की मेंबर वाई के सोसु सरुक याखी एन इबोबीना केंद्र असि सही कुन हेना मियांगी मिहुत ओइखिबा मियोय अमना करिसु पाइखलमद्रगा हौजिक पार्टी अमदा अमुक संखिबा असि करिसु ngakningai ओइदे हाइखी कुंभी असेंबली कॉन्स्टिट्यूएंसी की साइतोन ग्राम पंचायत सबोर्डिनेट कांग्रेस कमिटी की मरीरक सुबह मिफम अमा दुर्गा मंदिर गानु कोंदा पांगथोखरे थौरमदुदा केंद्र सिगी एमएलए सनसंबीरा वार्ड मेंबर समलादास एम इबोमसा हानगी प्रधान ए इबोमसा सबोर्डिनेट कमिटी के प्रेसिडेंट एम बाबू सुसरु याखी एमएलए एस बीरना पंचायत लेवल कमिटी अमा लेबना मियामगा हकथेंगना सतमिनबा ngamgani कमिटी असिना हिरम खुदिंगमकी वारेप अमा लवरकपा मतमदा केंद्र लेवल अमदि स्टेट लेवल दा पुथोरकपा मतमदा मखोगी सबसाबा हक लै केंद्र सिगी बीपीएल इमुंग सिंगी युम साबगी लाकपा स्कीम गी मिंगदा कनागुमना भोट खोम थेंगनारबदी मधुकी मायोक्ता सबसाना थेंगनागनी हाइखी स्वास्थ्य भारत मिशन के सरुक अमा ओइना बिष्णुपुर म्युनिसिपल कोनबा वार्ड नंबर 12 बु लुना न थमनबा पांदम गलोइना नंगासी बिष्णुपुर म्युनिसिपल न सिंधुना बिष्णुपुर कैथेल की अमोट अकाइसिंग सेंगदोखरे लमतु सेंगदोकपा अदुदा म्युनिसिपल काउंसिल की चेयरपर्सन एल मनियाइमा अतै मेंबर सिंह बिष्णुपुर पुलिस की ओसी ऋषिकेश शर्मा यावना मियोय कया सरुक याखी
चेयरपर्सन मनी यामना काउंसिलर्स की मनुंग दलेबा मसागी सैनिटरी लैट्रिन लाइट्रीबा मियो सिंगना ओपन डिफिकेशन फ्री की पाउजल पिखी ngarang ayuk pung tararom taba matamda kwatha village dagi kwatha khunau taba lambi da bom ama leiramle Manipur police ki bomb expert team amana more police amadi kwatha da leiba taranithoi suba Assam rifles ki team amaga sangsinduna nungthilda soyangam yaudana pokhai hankhre bom adu kilo gram chanipalom lumi hairi RSS की गुरु दक्षिणा भगवान दोजा की थौरम ngasi थंबाल खोंग सबलेkai community hall da BJP Manipur Pradesh की state executive member Nahapam Indrajana Sindhu pangthokre थौरम aduda RSS Manipur state की organization secretary MM Asoken amadi G Tombi Sharma su saruk yakhi थौरम ngamari lenana kendra asigi ahal sahum lomda kudol potpiduna kai khumnaba utkhi MM Asoken na phongdokhi bada miyoi bene hingbada kari sangbaga haibasi khanma changi haikhi हौजिक सानबगी पाउ अमुक फंगबिगनी नसिगी सानबगी पाउदा जिरी कांग LEC Babupurana MYC singer Bonbu Panjil Tara Taruk Tara da Maithiba Piduna Ahanba TS Hera Singh Men's Veteran Kang Tournament ki Mapu Oikre All Jiribam Sports Association Sinduna Jiribam Kalimai Mandapta Kangkhut Taruk na Saruk Yaduna Satharakiba Tournament asigi ngasi loisinbagi thauramda S Tonu Babu Association ki Vice President S Maniton amasung Donna TS Hera su Saruk Yaduna winner amadi Ranatap Taraba timda Manamathum Singh Yanthoki German da sahi taruk ki football training program yauna na bakhan mada yarok laba wangjing lamding cherapur lawrang bam laikai degi sorokhaibam robert pu yai phathongni bagi thoram ama social welfare club da pangthokre tata trust amasung youth sports mumbai na state asigi naha oriba sanaroi taramanga khanget pagi manung da mahak yarak pani sahi nauriba sanaroi sing asi football ge training khaktana tana mahima sing tambagi kudong saba supi gani ngasigi thoram da o Suresh Kumar club ki president L Ibobi संघा युक्त जिला परिषद की नॉमिनी जनाब खान सुसरु याखी दिमापुर दा अगस्त 19 की सितंबर अहुम फावो पांगथोकिबा मरी सुबा नॉर्थ ईस्ट जोन शूटिंग चैंपियनशिप दा मणिपुर न ओवरऑल टीम चैंपियन ओइरे मणिपुर राइफल्स एसोसिएशन की शूटर यांखै मपल न सरु याखिबा चैंपियनशिप अदुदा मणिपुर न गोल्ड 13 सिल्वर 13 ब्रोंज निपाल पुन मेडल 13 फंखी असम टीम ना गोल तरा मरी याउना मेडल 13 फंगदुना रन सप्ताखी मणिपुर न ओवरऑल टीम चैंपियन ओरकपदा मणिपुर राइफल्स एसोसिएशन ना नुंगाइब फोंदोखरे पुणे दा पांगथोकदबा नेशनल चैंपियनशिप दा हेना फजबा परफॉर्मेंस उटकनी हाइबगी थाजबा थमली ऑल मणिपुर कैरोम एसोसिएशन की मीटिंग मखादा नेपाल मेंजोय पुखरी मपा यूथ डेवलपमेंट एसोसिएशन सिंधुना 39 सुबा एस ग्रुप अमसुंग इंटर डिस्ट्रिक्ट कैरोम चैंपियनशिप नेपाल मेंजोय कम्युनिटी हॉल दा पांगथोकलगनी सेप्टेम्बर 10 फावगी मनुंगदा अकुप मरोल खंगलबा यागनी हाइरी Amateur Bodybuilder Federation amadi World Bench Press Federation ani meeting makhada Bhutan Bodybuilding and Weightlifting Federation sinduna tha sigi ani dagi Bhutan gi Thimphu da sathari ba Asian Bodybuilding and Physics Sports Championship amadi Annual Congress ta saruk yariba MD Wazmir Khan ifamna silver medal laure Senior ki kilo humfu ki kanglupta L Robert na mari suba Junior ki kilo humbudra da M Rakesh na manga suba tare Masaki sahi tara manga suraba Wazmir KFC Kansibur zindagi haukiba sanaroine mahakna yankhairak suba Asian Championship ta silver medal lawrakpada nungaiba phongdorakle Thobal District Table Tennis Association Sindhuna State Open Ranking Table Tennis Tournament prize money September tara manga dagi tara Nepal fauba Association ki Indo Stadium da pangthoklagani Cadet boys, girls, sub-junior, junior youth amadi men's women's singles event sing sub-junior, junior youth amadi men's double event mixed doubles ta thoi hentanagani. Handakta Rio da pangthokiba Rio Olympics Games da India gi nupi hockey team gi captain oikibi Pukramam Susilabu okpagi thauram thamai bandalaiba Gurukul School da pangthokre all thamai ban Bajarian Football Association sinduna pangthokiba thauram aduda association gi advisor TS Nodia San President NG Braja Kumar amasung DM College of Commerce ki principal Dr. TS Ibomcha Sarmana maru oiba Mithunglen Singh oina saruk yakhi
Wangang kibesingna phongdokna kibada landam asidagi haukiba sanaroisingna malemgi thakta pangthokpa masana singda saruk yaba ngamnaba hotnabada miyamna pangal thauna piba tangai phade haiki hauji makha taba sanabagi pau boya ningthaujamdagi amuk phangdigani ngasigi sanabagi makha taba pauda sterlik Laibaki Toto Watok Amadi Nung Singi Pibam Patabadagi Matum Kara Leb Lurba Matungda Taramato Super Sterliki Makataba Messing Nasidagi Sanaba Hokre Kumuksam Ingosa Sing Memorial Trust na sponsor Tauraga Imphalgi Mapal Kangjibungda Manipurgi Masang Narbatim Tarani Toina Saruk Yaduna All Manipur Football Association Sinduna Chatariba Sahi Sigi Taramato Super Sterliki Ngasi Sanakiba Ahanba Mesta Mamang Sehigi Champion M Khabamna SSU Singjamaibu Gol Ama Sinoda Maitiba Pikre M Khabangi Maipapagi Gol Adu and Pritamna Metski Kuntra Manga Suba Minita Chanduna Metsasi Maipakibani Satariba Tournament Asigi Anisuba Metski Sanakibada Tupu Nambol Amadi Young Physic Union Lalambung Gol Amamam Chanduna Draw Satkre Young Physic Union Lalambungi Gol Adu Y Commandona Metski Mari Suba Minita Sankibani Tupu Nambolgi Gol Aduna T.I.S. Ratanna Metski Kuntaruk Suba Minita Sanki Match asida Trukpu Nambolgi Sanaroi S Surasan Ice Piabung Young Physic Union Lalambung ki Sanaroi S Sanjoy Amadi M Aboy Sharmada Central Referee Yellow Card PK Hayeng Nungtil Pungani Tabada Trawkwa Kaithel Amadi Class Ha Kainoga Sanagani Check my football All Manipur Football Association gi miyang makhada Imphal West District Football Association sinduna mamang thagi tang tara turki ki team tare na saruk yaduna Sengmai Kangjibungut Club awang Sengmai da chathariba Kulumdoi Suba L Sangita Devi Memorial First Division Football League ki ngasi sanakhiba ahanba match da NC Club Khongampa na Group Center CRPF Langjingbu goal taruk amada maithiba pikre NC Club Khongampat ki mai papugi goal singadu nausa na match ki Kulumdoi Suba kuntra manga suba Yankai Matoi Suba Madi Humpumari Suba Minita Gol Mari Sanki Atopa Gol Ani Aduna Suresh na match ki Tarahum Suba Madi Kuntra Mapal Suba Minita Sanduna match asi Mai Pakibani Maiti Urba Group Center CRPF Langjengi Amatangarba Gol Adu James na match ki Yankai Manga Suba Minita Sanki match asida NC Club Khongampat ki Sanaroi Zeron the Center Referee na Yellow Card PK Saturday League asigi Ani Suba match ki Sanakibada Sai RC Tagel na YAC High School bu Gol Ama Sinoda Maiti Pikre Sai RC Tagel gi mai papogi gol singadu Sitaranjan Amadi Sana Tombana gol ani ani sanki atopa gol leni duna Poiriton Amadi Commander na Sanduna match asi mai paki Maiti Kiba YSC High School gi Amatangarba gol adu Rishi Kumar na sankibani match asi dasu Sai RC Tagel gi Sanaroi CS Commander KS Biswamitra Amadi YSC High School gi NG Rishi Kumar da Center Referee na Yellow Card PK Hayeng Super Division gi match waina BMC Tabungkhok Amadi Thau Thangmaibanga Nungtilpung Amatabada Ahanba match oina sanagani ani suba match Nungtilpung ahunga minute 35 chatpada YDO Lamdong Konjeng Lekai Amadi Sikal Lilong Sajinga sanagani Bisnupur Football Mini Stadium Bisnupur da District Sports Association Bisnupur na sinduna mamang thagi tang kuntaretagi team taramarina group ani thokna khairukuna chathariba ISPSAC Memorial First Division Football League ki ngasi sanakhiba match da NCYWO Nungsai Siruna BFA na chaubu goal ahum amada maithiba pikre NCYWO Nungsai Sirugi mai papagi goal singadu Singboksam Thangboy Amadi Michael na match ki ani suba kuntra matoi suba mari humpu matoi suba minute chanduna match asi mai paki maiti khiba BFA na sogi amatangarba goal adu hero na match ki kun suba minute san khibani hayeng TYA thinungai amadi lasal leima poponga sanagani Amaromda Association asina sinduna ground asida team tarena saruk yaduna mamang thagi tang tara tukti chathariba taruk suba dangmai majabi kabui Memorial Super Division Football League ki ngasi sanakhiba match sa Amopa Moirangna GMC Pubalabu Gon Ani Sinoda Maitiba Pikre Amopa Moirangi Mai Papogi Golani du Pimati Amadi Bijoina match ki Tarahum Suba Madi Kunmari Suba Minita Chanduna match asi Mai Paki League asigi Hayeng FC Moirang Amadi CYC Sinikolga Sanagani Body Builders
Kanglai Body Builders Gym Tera Sapam Nairaki Sanarui Singna Sinduna Gym Asida Ozagi Nimitki Thorum Pangthokre Thorum Asida Masak Naraba Bodybuilder Coach L Gaurmani AK Ibotombi RK Harsyama Amadi S Drubrana Thorum Mapusing Oiki Pangthokiba Thorum Asiga Mari Lenana Mahitamniba Singi Maikaidigi Makoi Butambi Tapriba Oza Guru Singda Angamba Polam Sing Piduna Ikai Kumnaba Utki Thorum Asiga Mari Lenana Kanglai Body Builders Gym Tera Sapam Dereki Chief Coach Sapam Joy Chandrana Phongdokibada Kagimba ki vision da isa tala ta di ina free of cost September October ma thani sa just election ka loga man saning ba hai ba election on the mana amja hadu ba ti ina silsa ba sa sing bo ai kasi ne ba na to wan mani ga an so pa to ko investor se muchi international interest ta to to sim su ka da ai na ai ba lan sing do ina adula ai pula na trend to ko ha si ai Sandel Football District Sports Association Sandel na sinduna mamang thagi tang tara taritagi team tari na saruk yaduna Liwa Sarai Football Ground sathariba Super Division Football League ki ngasi sanakiba ahanba match ta LYCC amadi SFC goal ani sanuduna draw satkre LYCC ki goal ani adu SD Harbertson amadi KL Hanman na match ki kunsuba amadi yankai taruksuba minute sanki SFC ki goal ani aduna SS Marconi amadi K Agustin na match ki humputare suba amadi apiba matam ki ahap minute anida sankibani league asigi ani suba match ki sanakibada KDC na RYC bu goal taruk amada maitiba pikre KDC ki maipapa ki goal singadu Gyan Mayon amadi Ardar Singh na goal ani sanki atopa goal ani aduna NG Mintang amadi DR Sungrim na sanduna match asi mai paki maiti kiba RYC gi amatangarba goal adu ISB Oliver na sanki bani hayeng First Division ki match oina Sangning Youth Cultural Club amadi New Wangpurel ga sanagani ani shubham match ta Sandel Kulen Youth Club amadi Japho Youth Club ga sanagani Khumucham Ingosa Memorial Trust na sinduna Imphal gi Mapal Kangjei bungda chathariba sahi sigi taramathoi subo state league ta saruk yagadaba Kaino Library and Sports Association class ha Kaino gi sanaroi singi uniform yentopagi thoramama Kaino bazar da pangthokre team manager Moirang Team Kennedy amadi team coach na AFCC license holder Moirang Team Devena oigani team captain na Samananda amadi vice captain na Navachandrani Thagat bayai hauzik makhata na ngasi nongmagi oiba ingasa gi paw muk phangbigani ICAR Lamphel Patagi Phangba Pauda ngasi gi khwaidagi sakhiba degree Celsius 38.5 khwaidagi ingba degree Celsius 22.1 Shita yauba ising manil gisang ayukta sa ada putara mga nungtilda sa ada putara mapalwiki ngasigi nong suhi bagisang 2.2 millimeter Aroibada maroiba paw amok JCILPS na pikhalakwa draft bill sumiyam gi ayaba laukigani haina Chief Minister Okram Ibovina Assembly da phongdokre Afaba Samas Amagidamad Mama Mapa Amadi Oza Singna Mahirui Singu Matik Sabami Amamam Ohana Babatnabada Zaurba Todang Lay Haina Chief Minister Okram Ibovina High Cray Amadi BJP na curfew to guide na Kongjang Sangsin Bada Mayor Ani Soktuna Laikana Cray Asigi Inadi ISTV na Pizaba Manipuri Pau Tangas Dalo Sinjari Miyang Tabiri Bakum Namapo Bukana Kurumjari